Akashwani Imphal Thokchom Paugi Saktam. Saktam asida Manipur ki police station maridagi nauna disturb area status logthokiba Malem gi nifunithoi shuba tuberculosis palan thoram Imphal the tri-nation friendly football match athaba amasung Pradhan Mantri Narendra Modi gi marfutrama panshuba man ki bat thoram gi naina warol Manipur ki tongan police station mari Nambol Moirang Leimakhong amasung Wangoi police station no konba mafam singdagi disturb area status logthokre haiba police station mari asi tharaga housing phawbada rajya si ki tongan police station 18 no konba mafam singdagi Armed Forces Special Power Act 1958 ki makhada disturb area status logthokle Haukiba thangza numita Mukhyamantri ki secretariat tapangthokpa paugi mifam amada Mukhyamantri na hai Pradhan Mantri Narendra Modi ki meeting makhada Kendra Sarkarna Manipuriana awang nungpok rajya singda ahenba meeting changbadagi saukhotpa madi tangdu leitaba phibam ama lakle masiga loinana lalhobagi samasya kayasu waruishin porokpa ngamle asiguma phibam asidagi nauna rajya sidagi police station maridagi disturb area status logthokhibani Mukhyamantri na hai Koi state sina Armed Forces Special Power Act ki matangda aur masigi makhada nanggiba awabasing aduga masibu lokthoknaba honabada laurga lakhiba praja mayam madugi damukta struggle tawnaruba leitana kasi amuk police station mari ma habdi Leimakhong gi police station Nambol gi police station Moirang gi police station amadi Wangoi gi police station mari sidagi amuk Armed Forces Special Power Act lokthokpada ayaba piraktana Manipur da punna huji phawbada police station taraga mapan sidagi Armed Forces Special Power Act lokthokpire haidana Indian Home Minister na lokthokpigiba masigi damakta tawimal khangba utchawni Sahi kudingi Mas kun mari asi malem gi tuberculosis numit haina tongan belebak singda palan tawri Manipur da su irai numita nifunithoi suba malem gi tuberculosis numit Imphal gi janimsta Haksel Mantri Dr. Sapam Ranjan yawno pangthokre Thormaduda Dr. Ranjan Nahai Bharat Sarkarna lisingani kunmanga fawbada TB leina muthanaba pandam thamli masi hauji goiriba phiba masi yenglagadi soidan mai pakani habigi thajaba chauna leire masiga loinana technology sakhalakpa amasung machiuba chinjak amadi hidak sangnaina sabana leina astigi phahanba ngami Dr. Sapam Ranjan Nahai ayambana nara kanda hospital sarpa adu bawda normally ni naraga phatra kanda hospital da checkup sarpa magi regularly akoi to bom thokudo do ana masigi programs TB eliminate tawna bagisi government of India ki top priority da leba program amani tuberculosis ki programs akoi phasana jointly COVID fight tawmin nagi budu mayam nani trying to fight tawa ngamba sumaina tuberculosis akoi joint effort ama yamna mathau tabra dana khanjai amaga cooperation binaraga Manipur na yumbu iduna Hero Tri-Nation International Friendly Football Tournament thasigu kunithoi yumsakashan numitagi haukre lebak ahum gi oiba match asida yumbu Bharat Myanmar amasung Kyrgyzstan yauri ahoba numita Bharat amasung Myanmar sanaki Bharat na Myanmar bu panjal amasino da thoiki thangja numita sanaki ba match ta Myanmar amasung Kyrgyzstan panjal amamam chanaduna draw oiki thasigi kunipanda Bharat ka Kyrgyzstan ka sanagani haudokpagi thauram da saruk yaraduna Mukhyamantri Nongthombam Birena hai Rajya Sida Football Academy ama lingnaba All India Football Federation ga Rajya Sarkar ga MOU ama thasigi kunipan da sahi tawnaragani mahakna hai Manipur da football amadi ate sports saukhanaba kan honari aikoi athuba matam da su football academy ama lakadoriba hairiba tournaments gi loisan manumit tarik kungani panda All India Football Federation gi president Kalani Jube lakani numitu dai koi Manipur da Football Academy ama lingbasida All India Football Federation ga makoina logistic amadi mateng pangba aba moigi through da pangani haibagi MOU makoi numitu da koi sign tawnani Pradhan Mantri Narendra Modi ki marfutrama pansuba man ki bat thauram gi naina warol Sangai Express Manipuri edition gi editor Jogendrajit dagi tabirasi Shri Narendra Modi ki Pungning warol mathangi tha April kuncha dadi miyam thamlakpa sama suba edition suragani handaki edition asida tongan wafam mayam ama prime minister na miyam da thamkhrabasu khwaidagi mapung weba wafamdi organ donation haibdi miyoibagi hakchang ge partsing kathokpa
amadi Indiana hiram khudimakta chawkhalappada nupisina mangjun thaba amadi maruiba thodang lobugi wafam thamki Prime Minister Shri Narendra Modi na hai miyoiba na man siraba matamda ma kyak change saruksing mi atopada kathopagi chanabi se lerei haina basulai madudi kanauma miyoi amana ma ki hakchangi tongan ba partsing kathoknamba matamda maduna mi nipan dagi mapan phawga anoba punchi piba ngami adugumna organ kathokhiba organ sing adubu paliba miyoi sing aduna kathokhlama miyoi ado ma ki punchi da uwa phangi haiba wafam lei aduna organ donation haibase yamna pukchel chaw thabakni adubu leba asida organ donation gi thaba ase jikti chawna marang kaina tore haiba wafam thamki Prime Minister na hai hokhiba sahi 2013 da organ donation gi case lising manga rom lekhibado hokhiba sahi 2022 da di case lising 30 rom lekhre India ase hiram khudimakta mangjun thana adi akanba khongjen magaloina sangchilakli haiba wafam Prime Minister na mahagi thamkhiba loina asigumba ayangba khongjel asida nupi singna mangjun thaba thodang lori haiba wafam thamduna Prime Minister na lebak asigi nupi singbu thagatpa pangdokhi Prime Minister na hai Nagaland da ahan boina election da nupi ani mai palaktuna Bidhan Sabha yawmam khre matang asida panba yawadi akhoi Manipur da hojik lariba assembly asida nupi MLA manga mikhal na mai palaktuna MLA oina laribani India gi nupi singna lawrakpa thodang singi matang da singthara duna Prime Minister na hai hadakta India gi nupi ani producer Gumit Monga amadi director Kartiki Gonsalves na The Elephant Whisperers haina mingthonba documentary film adro Oscar Award phangaktuna India gi mingchat purakre haiba wafam Prime Minister na thamki UN Peacekeeping Mission da India gi nupi khaktagi oiba platoon nama thamduna India gi nupi singna achaw thodang lori wafam Prime Minister na ki pungning wa role da ningsingki nupi singi shakti gi matang da makhata na paladuna Prime Minister na hai India gi nupi ma han boina untana kuppaba Siachen Glacier marakta Sipai gi thabak tori nupi do Captain Shiba Chauhan ni hana phongdokhi Asia gi khwaidigi han ba loco pilot amasu India da leire Sulekha Jadab Kawa loco pilot asina Bande Bharat ki train mamai chumduna thori haiba wafam Prime Minister na thamki nupi singna hiram khudimukta achobu thodang lawrakpaga loinana India gi oina nupi singna loiba thodang ase singthaduna loiba nairoi makhatana solorokhigini haibagi thajaba phongki ikui dringeda India gi nupi gi cricket team na world gi T20 da champion orpagi wafam Prime Minister na ningsingki solar energy gi matang da paladuna solar energy ase yamna mangjun thana changchilakli masigi khonggen ase angak phangna yangna changchili miyam punamak solar energy gi maruwebadu khangnaktuna miyam punna masigi maikaida thabak tori highway wafam Prime Minister na thamki lakadari April tha se India gi masak naiba miyoi anigi anniversary ni mogoi sing aduri Mahatma Jyotiba Phule amasung Baba Saheb Ambedkar gini discrimination haibadi achouba thaki kamuna macha sing khanthana yangba sigumba sing ase kona hona khiwa achouba miyoi sing haiwa wafam Prime Minister na thamki makhoi bu mapung phani kai khona upam thoi khoi bu thoi haiwa wafam su Prime Minister na thamki Diagi mafam kharada COVID-19 gi case hengalakpagi matang da palladuna Prime Minister na hai hojiki matam base tawgada base section ba amasung lunan ba haibasina maru oibani Prime Minister gi pathangi man ki baat ki wafam lakliba April kuthada sandokadabani masi phawa miyam ngaiminna duna Prime Minister gi sama suba edition se karam tawge haibedu yengba tai Matang asida Akashbani Imphal gi ipau kangbu puthokpa cheyol gi pau gi saktam loijare puthokpa Gangte Aiba Thokchom Jogendrajit Tengbangbi Jibanlata Sarangthem Lijakhivi Ningthoukhongjam Suni